Polok twins haribasi sayenaraba wari yamani. Hariba wari asi matam khudingmakta reincarnation gi khudam ama oina sijinari. Reincarnation haibadi sikraba mi amana amuk hanna poklakpa. Haibadi ekhoina mapok ama poklakpa hainabaduni. Polok imung manung asi mayai oiraba oiba imung ama khakni. England gi Hexham hariba mafam aduda makhoi gi imung asi lei. Zone amadi Florence sangom delivery tawgi business ama tawduna leiramani. Makhoigi masanupa mari amadi masanupi ani ga loinana yamna nungaiba yumbal amada leirammi. Adubu makhoigi awabagi matam haibidu lakla male. Numidadu 1957 gi May gi tang manga nungmaijing numit ka ayugni. Makhoigi mungi mising search ta sanabagi damag yamna sinma matamni. Matam adumaktada makhoigi doorbell adu khinglagle. Thokduna thong hangdoktuna yengluba matamnadi makhoigi yum thangnaba nupa masa Anthony oiduna leiramle. Anthony na makhoigi masanupi ani oidiba Joanna amadi Jacqueline bu puduna search tamna satkhirammi. Angang ahum adu makhut samnaduna search adugi manakta salammi. Matam adu da car man sailana thaujilaglammi. Amadi car aduna yamna saphukana angang sing adu bu thomjin khirammi. Ayeng bapumna makki thamoi su soklammi. Sahi tarama thoita suriba Joanna amadi chahi tarukta suriba Jacqueline makhoyani di thomkhibaga ikuidana adu maksi khirammi. Adubu sahi mapanta suriba Anthony adudi hospital tamna satpa ambulance amagi manungda adu maksi khirammi. Haidiba car driver adu Marjorie Winnie haibasi makhoina khanglaklammi. Mahak drug sizinaba amadi mahakki masa singa kaina daga lakpana maram oiduna wakhal puba ngamdabadagi angang sing adubu mahakna thomkhibani hairi. Nupi masa ani duna laikhidraba matung Polok imung manung asi yamna waba haibadu oirammi. Thanipa lairaga mama Florence asi mirol haibasi makhoina khangba ngamlamni. Matam khara lairaga Florence adu masa twins ama poklamni. Matang asida ngakpa mana Florence na mirol ingai matamda doctor ne yengba matamda mahakki angang asi ama khaktani amadi heartbeat su ama khaktang tai hain haikhiba lei. Adu oiba targa su Florence na identical twin nupi masa ani 1958 ki October ki tang mari da pokhi. Identical twin haibadi twin ani adu fertilize tawraba obam amadagi oirakpa amadi makhoigi genetic characteristics sing adu manaba adu buni. Makhoigi maming Jillian amadi Jennifer. Zone amadi Florence na Jennifer gi birthmark ani lei haibasi makhoina khanglammi. Amana mahakki ninglom thangba jaga dani hariba simak Jacqueline da su lei. Ani suba sina mahakki ye thangba mit ki mathaktani hariba sisu Jacqueline ga manai. Twins ani aduna tha khara leiraba matungda makhoigi imung asi Hexham dagi Wesley Way da honglaklammi. Hexham dagi Wesley Way phawasi 30 miles lapi. Nupi masa singadu saurakle amadi sahi mari surakle. Nongma makhoigi imung manungna Hexham da laklammi. Twins nupi masa ani aduna mafam aduda leiba landmark sing amadi mafam aduda leiba mioi sing amadi mafam aduda leiba Joanna amadi Jacqueline na tamlamba school na singbugi maming sing hairaklammi. Masi makhoina hana suku ukhidriba ngaktani haibadi makhoina piglingai matamda makhoi Hexham dagi Wesley Way da makhoigi mayum hongki. Masina maram oiduna Hexham haidiba mafam masi makhoina suku ukhidribani. Haidibasi uba matamda Zone amadi Florence ti ngakpana thankhre. Zone amadi Florence na makhoigi laikhidraba masanupi sing aduga haujik leidiba masanupi sing asigi gi marakta manava kaya ama yawwa sisu khanglamni. Joanna na Jacqueline dagi hana pokpa sigumna Jilliana na su Jennifer dagi minitara hana poi. Nongma Jennifer na floor da makhut makhong sanga tingthoktuna leidingai matamda Jilliana na kaptuna lauruklamni. Karasina nangonda thombada nangi mitaki I kaya ama tarakle. Karasina khoi tamna thomnabgi damak sangsilakle asina singba wai kaya ama lauruklamni. Asumna sum haukhibana angang sing adu sahi manga surakle amadi makhoina ningsingbagi sang adu su tamna hantaraklamni. 1964 da US ki professor psychiatry Ian Stevenson na twins adu da sangyang kai hama tawrammi amadi reincarnation gi khudam ama oina ba yamna kan honarammi. 1985 da Polok twins adu makhoigi ningsingbagi sang adu mapung phana mangkhre. Masina maram oiduna Dr. Stevenson na sapsana reincarnation ni haina ba proof su tawba ngamkiramde. Adu oiba targa su haidaba case asi reincarnation gi sayet na ba case amadi oiduna du mak leiri.
ngasigai video sibu nungai biba taragade like tawbiramu amadi channel asida no boina sangbirakpa singna subscribe tawbiramu aina haibda soi kibalan kiba amadi pronunciation chum kidaba taragadi comment box ta thambiramu amadi ngakpiu aroibamakta Paobilai news reader gi video sibu yengbiruba mayam pumnamukpu Rojesh Ningthoujam ni kai khumnajari